Cici, nungayribo? Ha? Kaya ba? Paano yung mahungan ni ba? Aya, yam harawi Cici. Ado che, ay di hayeng Delhi da chatlani. Cici ga thengnare, yam nungaytiye. Hoi, thamo tham. Guwahati gi ni ne do, akoi sida hongan ni haye. Asengbairo. Mo! Karino, ayuk sida pulau lauri dubo. Ay nahan hydro na wanda. Ay shampoo cream sizina ko na. Kari, nangi sale na lay bro, imagi sale na lay bane. Ay susarok yauri ne. Kaya danga kraba ngang mini ngang do macing ko. Hai. Karino ne. Bunga. Bema. Karino ne na sinu pa. Ma, yung ne. Mana ay shampoo cream sizina ko na adam sizina ini ba. Nasan da karigino. Nang na dum ngang biri dubo. Ningon ni madi. Hayeng da ngairi migi mayum da sakhi daw ba. Nasan na kolge khara sengbabu karigi nang na dum ngangi bano. Aduna mo hen warni. Hayeng magi na pa da laga ay gi hakjang ji mache mache shet laga sengalo. Hey, Mr. Mangal. Nang ay gi mingse admai ko na chamur han hai kraba natra. Thagi na thau masa khang na tawdri phau. Ay gi ibung ni hai na su ko roye. Kari hai ba. Yengoi. Bunga. Bema. Tu okai doroge na khoi ni bu imada. Hai. Bunga. Ima se thabak chatlage thengre. Yengoi. Nang ne. Mindagi sengdo amuk ta lawrong ge ra imada. Ye. Aina cheng lawdi ba. Lambi daga khutchina ga yalaga cheng do porok toy ba. Engamo ngamo ima. Ma chalalu. Nasandi college sakadabugi loisanduna leire ne bunga. Aduna farabani ima. Ma hore halakda mai pujara sani. Mr. Mangal. He, chalo. Hello? Hayo. Hai. Ai thambo ni nei, thambo. Tabak sida ai chahi kun tra hai no wakal le ra mini ne ya. Hera.
오 야래 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 강해 강해 난기 와렘 농아 그로 따닝데 야 에이 폰 타모 아 타모 따다 누밋 망아 따rum니다 ngairabasida 노기 로홍버기 워르도 해 노무다 로인이다 나 숨다우러 나 하이엔 헤들 로불라 야래고 얘라 너희 만나기 따다 아무도 마디 아이는 사박가보 그 믹저그세 하우 그래는 시리바보 거로인 와리너미 얘라 노무 라샹기 루홍도 살로가 할락바두다 luhongbadu gi nungamadadi ahandu sirene 하 좀더우러 하이엔도 핵들로 불락비로 야래고 파래 이모 이제 리싱 때레 까자니 따래고 야래 멋있지 뭐야 인간가 이니 인간비로로 좀더우봐 아이고 좋아이세 아유 된다 못해 토이 따이들은 웅당해 토이 아도 파래 이모 레옹어 아이 봇 제음도 따로 그게 뭐로 위비야 됐고 에이 난 농된지 뽕하면 따라버시 아육다 하 맛이 푸르 막고기 얘기하게 아유 맛이 아유 맛이 하이마 까이노 내 강으로 까이노 왜 바쁘니 자 부비리바 푸드 되게노 에 땡고스네 부도이바 땡꼬치도 쇼돌이네 마디 까리기 부리바 가리게 풀어이돌노 하 농된지 뽕하면 따라봐봐 맛진 마야 복생도 많아 짝홈대에서 짱뭐야 브로 짝홈대에서 짱이야 브레바 오 두보바 가져로봐 마디네 세세세 신나 부잘로 좀 해. 뭐 신지 얘기하게. 부잘로 아이고. 바보 아이고 아이고 라게 에이, 도항도. 이 무슨 통을 흔들 같은 미네. 에이, 이bunga 소돔 당도 이미 이. 하이마 Hello? Police station lo. Akhoi tu huran bani le re. Aina cholo la thambe ka da. Yam thu nam to pick up to view wa. 이bunga 아코이나 까리 라라다나 Kari ki land ni. Noi nai pok piris di. 에 ꯀꯩꯗꯧꯔꯒꯦ ꯅꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯅꯌꯥꯗꯨ ꯂꯥꯎ ꯀꯥ ꯂꯩꯔꯤꯗꯨꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯉꯔꯪ ꯉꯪꯉꯒ ꯉꯥꯡꯉꯤꯗꯨꯕꯣ ꯉꯔꯪ ꯉꯪꯕ ꯅꯠꯇꯦꯗ ꯑꯩꯒꯤ ꯍꯨꯏꯁꯤꯗ ꯉꯥꯡꯕꯅꯤ ꯍꯨꯏꯒꯤ ꯃꯄꯣꯛ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯁꯤꯗꯗꯤ ꯃꯄꯥꯒꯤ ꯍꯣꯇꯦꯜꯅꯤ ꯈꯜꯂꯒ ꯂꯦꯝꯅ ꯆꯥꯕ ꯃꯤ ꯌꯥꯝ ꯂꯩꯈ꯭ꯔꯄꯣꯠꯅꯤ ꯀꯅꯥꯗꯅꯣꯃꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯅꯥꯗ ꯑꯣꯏꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯧꯁꯤꯗꯅꯤ ꯑꯁ ꯅꯣꯏ ꯅꯄꯥꯅ ꯆꯥꯏ ꯋꯥꯁꯤꯗꯤ ima ꯀꯩꯗꯧꯔꯒꯦ ꯕꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ yungune nagi nupana ibu ima gi mamang di kai pisi kai gino ba kang de ne ima nang ma ga swam kuin le mine se kamai le mine no ba ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯅꯪꯒꯨꯝꯕ ꯍꯨꯏꯁꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯊꯥꯛꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯐꯦꯡꯉꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯂꯥꯛꯇꯦꯕ ꯁꯤꯅ ꯍꯦꯛ ꯍꯜꯂꯛꯑꯗꯤ ꯆꯥꯔꯒꯦꯒ ꯊꯛꯑꯒꯦꯒ ꯇꯧꯔꯅꯤ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯑꯗꯨꯛ ꯂꯥꯡꯉꯤꯗꯨꯕꯣ ꯍꯣ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯅꯪ ꯅꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯗꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯅ ꯃꯔꯣꯜ ꯑꯃ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯄꯦꯜꯂꯕ ꯅꯆꯥ ꯇꯣꯝꯕꯗꯣ ꯌꯥꯝ ꯅꯥꯎ ꯆꯥꯎꯍꯟꯗꯥꯏꯅꯦ ꯍꯣ ꯇꯥꯏꯅꯔꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤꯗꯤ ꯑꯩ ꯂꯩꯕꯁꯦ ꯇꯥꯏꯁꯤꯟꯐꯝ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥ
ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯋꯦ ꯂꯥꯎꯅꯔꯗꯅ 이마이 뱀마 이마이 뱀마 ꯅꯪ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯕ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯅꯃꯥꯝꯆꯥ ꯊꯣꯛꯄ ꯇꯧꯍꯧꯔꯣꯀꯣ ꯀꯥꯟꯅꯕ ꯐꯪꯉꯤ ꯃꯤ ꯑꯣꯏꯗꯦ 이붕어 낭디 온타옥 능한나 허걸라크레다 누미나 쌉 용호바니나 마이드 누사나가 야이라브로 하 ꯍꯣꯏ ꯑꯁ 이붕어 낭나 아묵 ตุ้징아이다네 이마와 마하이기 ꯀꯔꯤ ꯋꯥꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ 아이슈 나띠에다 너희 다다기 오피스기냐 리셉션기 아마 항해 하이바니 아도 낭추 정홍나바 떠우시다나 ꯀꯔꯤ ꯍꯥꯏꯕ ꯔꯤꯁꯤꯞꯁꯟꯒꯤ ꯊꯕꯛ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯩꯈꯣꯏ ꯗꯥꯅ 10 ꯄꯥꯁ ꯃꯥꯏ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯑꯩ ꯉꯝꯃꯣꯏ 아스 얌 파바 타박니네 아도기 낭 떠호 하이바 ꯑꯁ 낭부 타바 아마 쌍호바 하이바스 얌 파바니 정홍나바 떠우시다 ꯇꯣꯛꯑꯣꯗ ꯏꯃꯥ ꯑꯁ ꯑꯌꯨꯛꯁꯤꯗ ꯉꯥꯛꯇ ꯇꯨꯝꯒꯦ ꯀꯥꯟꯅꯗꯕ ꯊꯕꯛꯇꯨꯗ ꯑꯁ ꯇꯣꯛꯑꯣ ꯆꯠꯂꯣ ꯏꯃꯥ ꯑꯁ ꯉꯥꯛꯇ ꯇꯨꯝꯒꯦ 떠우시오네 얌 탱말레 까리까리노 카라 사셀라가 아묵 뚱게슈 뚱모임니 낭보 ꯑꯁ 이마 ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯆꯠꯂꯣꯕ 호 파레 뿜나마 아렘바 ngaktani 노이나 떠닝 쿠시 로인 떠로 호 떠로 파레 목싱 차나이 해 오이데 캉데 노이 톡바 떠로 맞으래 폰 ꯑꯝꯇ ꯌꯦꯡꯉꯨꯒꯦꯔꯥ 폰 ꯑꯝꯇ ꯌꯦꯡꯉꯨꯒꯦꯔꯥ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯈꯔ ꯌꯥꯎꯔꯤ 폰 ꯑꯝꯇ ꯂꯩꯒꯦꯔꯣ 그다이데 폰을 해. 손로 좀 엄청 있어. 곰들아 어이 커튼아 아이 난 좀 잘라 나는 좀 잘라 저번에 영웅 아이 좀 내게 것이다 폰 엄청 내기로. 어이 그이 폰을 자투가 쿠파 아니 타절랐더나 네, 그놈 좀 먹어보게나. 헤이 이비서비 호이 까복 두보 리싱가 하이버 너트네 어 마네. 호이네 좀이네 하이 파봉. 예 가야노 정화 필요. 삐로 아이세 파봉 넥 폭피 비싸면 오래 되네. 정화 필요. 정화. 아이세 난기 아생부 나빠워라 낭시나 아이기 아생부 이사워라 난기 나 쿠트는 소르가 단조 난기 왜조 아이디 삐로 아이디어 비비라기다막다. 땡스 파봉. 오, 아이 쿠치나. 원래 난기 나 쿠트는 소르가 난게 단조 왜봐 오. 가시다기네. 아이 쿠치나 추러 달라게. 헤이 뭐지 하이마 이붕아 엉덩아이고 아도 상봉기 배샤니 하이마 nga이 코이바 에 하이마 시대 이 불인이네 nga이 코미는 거 하이마 헤이 그 시대 불인이네 헤이 나이 코네 하이마 아이기 백도 뭐 여람들 말이냐 뭐이 바보아 아이기 백도도 들래 여람 말이 허비 떠우스데 헷가위 아드와이데 라이브람 또 영비우네 헤이 아이 타박사 또 이네 뭐 생각세 야 파티람 너 예우네 뭐 세. 아디 누피시. 아스 뭐야? 여자애. 시디야. 아노 참 파세이시나디 그이노니. 상도해 레샤링이 그만이 또 자, 무슨 안시나 아스. 하이 돔차.
ꯊꯣꯝꯃꯒꯦ 만나론 짤리슬라. 바이 바이. 바이 바이. 파자드로 시디. 호이. 아야. 오케이. 이안바 하우브로 चलो 잡으러. 잡으러 चलो. 타모 자마리 그날 자노. 뚜 나도 똥이바 뭐이 미렘제 아시기니 야로유. 하나기 센복 비드리. 야로. 아스 타모 농딱딱 뜬질레디 이마이다 따바이시 마사 따바나 아스 타모 영시 아이따 영어 마시니 타우샤부. 마시디 너 인가 직강니 너 납 티그럼지 마토리지. 야바세 스페셜 짜 아두니다나. 아시디 나나노 파자나 나이카라바니 야amba 싱세 파자나 야. 비타게 따오바니 하이스 뭐지 야amba 짜지 고아 없니? 감독이 짜두고 하우 얌 하웨. 눈띠게 두고 뭐 짜피 덕더니 알아마니 너 고아 없니 해. 호이. 누필레. 헤이. Luna yeng lakpa mit yeng luna kari pa khong no chaning lani ba. 안강 무슨 파자드로. 제 타모 뭐이시 대샤비 마자 맘 라인 가시다 뭐이게 돈도 치도 타우르지 하이로. 더우로 타모 타우게. 아이 타우게. 에이. 이나쿠마 마차마리. 너게 센도 루파 조금이 안가 수레네 헤이. 혹지 뭐 비토모. 라인에 비토모 고. 누피 nga mang ka sahas lawar na masi. ngai khoi akhoi ngasi di chop pedana. Oi, bro. Noidi ni sia thori sia. 하이비럭 타졌저리. 아이디 필리싱 따라서 비된 야우드래. 나 뭐 비토 먹어. 아스. 아이디 크레디트 카드 시네이. 노니에도 비오로. ngasi di beng holiday ni na nang win pira mo ita 거기다 비투어 노래. kedro kita ai पर्स का हो रे. अब तो लोगे को. ngai khoi ba ai su lak ke ba baba chalo ki ko नहान की फोन की ओजादो मुगले nan nguran mi man min na to machine bi bo ngan jung ko bel tamini मच्चा से कफल मान मच्छी बोंग जे जार ले मबुक से हे ना फगदम मसी ngang si da masi he angang si na kapi si nui ni ta da braba nate natai nanaw saunaraga angang sida tainai se kai gino banoi bo 아이기 냈대. 많이 마사니. ai gi sunate 어, 이거 뭐네? kari nate magi masane 아이기 냈대. ai di lai sabi ne 박흥니 박흥. nate as so pedana yami kai je chalo ro jilo kai de no hangang dagi si chao chaning de chao ba yarne nang adum chao ado ai kinom ta haige hayo 와우 스네이레 룩스티 톰데트로. legi matungda khoi mu inu bai chi hongno sani kaino 마니네. 시아기 올게 깨노. 야로 해. 아이기 올게 깨도록. 도스 도스. 도스도 부담는 게노. 동네 지루지. 난 그나 밤이야로. 어그 명 시작하나 밤. apamba 야레세. 폰 넘버도 필요 폰 넘버. 아스. 넘버 하나 필요세 넘버 하나 필요세. 하이레케코
9856 이거는 스피드 하라고? 7 이거는 스피드하고 그래. 야리꺼 하이마. 마기 가자시 잉보다 아이기 더먹이 이제 저걸로네 풀려 시동 말. 마이 미팅 좀 뒤우니. 엔지나 졸리포 시네 했다라. 마기 피겨지 이용네. 우라 스키라네. 왔다. 마이크는 시용. 깨르고 봐봐. 막이 맞다 없나니? 좀. ꯉꯥꯏꯈꯣꯗ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯒ ꯏꯃꯥꯟꯅꯕꯤ ꯂꯥꯛꯄꯁꯤꯗ ꯂꯣꯏꯅ ꯑꯣꯝꯁꯤꯟꯅꯈꯤꯅꯦ ꯑꯩꯕꯨ ꯌꯥꯝ ꯍꯤꯕꯒꯤ ꯇꯥꯏꯞꯇ ꯅꯣꯏ ꯐꯣꯟꯁꯤꯡꯗꯣ ꯂꯣꯏ ꯂꯧꯊꯣꯛꯅꯔꯣ ꯁꯦ 이바니세 포토 가봐가 예ঙ어봐 까나네 헨 예ঙ어봐 야래 또. ꯉꯥꯏꯈꯣꯍꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕ ꯅꯪꯅ ꯀꯌꯥꯝ ꯍꯦꯜꯂꯗꯅ ꯃꯣꯏꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥꯕ ꯅꯪꯅ ꯍꯦꯜꯂꯦꯕ ꯐꯖꯕ. ꯌꯥꯔꯕ? ꯀꯩꯅꯣ ꯃꯥꯟ ꯇꯧꯏꯁꯤꯅ 마이 넘버ꯁꯦ 이렇게 노래 예고. ꯍꯜꯂꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯂꯣ? ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯥꯃꯥ, ꯍꯥꯏꯅꯦ. ꯁꯤꯗ ꯀꯔꯟ ꯇꯥꯕ ꯅꯨꯄꯥ ꯈꯔ ꯂꯩꯔꯦ. ꯃꯥꯃ ꯑꯝꯇ ꯂꯥꯛꯄꯤꯒꯦꯔꯥ ꯋꯦꯇꯤꯡ ꯁꯦꯠꯇ? ꯅꯣꯡꯁꯨ ꯍꯥꯡꯉꯦ. ꯆꯠꯂꯣ. ꯆꯦꯜꯂꯣ ꯅꯣꯡ ꯍꯥꯡꯉꯦ ꯅꯣꯡ ꯍꯥꯡꯉꯕꯅꯤꯅ ꯇꯨ. ꯍꯥꯏ ꯊꯥꯖ ꯑꯃ, ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯁꯤꯁꯦ ꯁꯥꯔꯗ ꯑꯝꯇ ꯄꯤꯕꯤꯌꯨ. ꯀꯩꯅꯣ ꯉꯁꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯍꯥꯏꯌꯦ. ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯣꯅ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯅꯦꯗꯣ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ. ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕ. 이다. 시디 나는 그대로 찾는 눈빛더니 또 아들 나이지. 까이데 누피노 하이시보. ꯍꯣꯏ, ꯆꯠꯂꯨꯈꯤꯒꯦ. 아야. 아시디 버스스탠다. 모바일 넘버기 못다. 산업번호 비례면 누피두니네. 왜? 쩔쩔. 야. 하이. 하이. 나한디 마주 타 젠그레네. ngasi디 그다이디 젠그레. 아이코이시부 나는 캠프시 떠바이 와니네. 스와이세. 아코이 이름니. 아코이 레카이. 소이데디네. 아코이는 네 빨리지. ꯅꯪꯅ ꯀꯟꯕꯤꯌꯨ ꯂꯥꯎꯔꯁꯨ ꯂꯩꯀꯥꯏꯁꯤꯗꯗꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯑꯔꯣꯏ. ꯅꯪꯕꯨꯁꯤꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯏ. 하이주 하이네디다. ꯍꯩ ꯇꯨꯝ ꯂꯩꯌꯨ. ꯋꯥꯔꯦꯝ ꯉꯥꯡꯕ ꯂꯣꯏꯔꯗꯤ ꯑꯩꯁꯨ ꯈꯔ ꯉꯥꯡꯒꯦꯗꯅ. ꯅꯈꯣꯏ ꯃꯔꯤꯁꯦ, ꯅꯁꯛꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯔꯣ ꯃꯥꯜꯂꯦ. ꯑꯗꯣ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯖꯦꯔꯣ. ꯕꯁ ꯁ꯭ꯇꯦꯟꯗꯨꯗ ꯅꯣꯏꯅ ꯍꯣꯂꯤꯋꯨꯗꯀꯤ ꯍꯦꯔꯣꯏꯟ ꯃꯥꯜꯂꯤ ꯀꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯃꯟꯗꯥ ꯀꯃꯂꯥ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯅꯤ. ꯅꯣꯏꯁꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ, ꯀꯃꯦꯟꯗꯗꯤ ꯌꯥꯗ꯭ꯔꯦ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯁꯨ ꯈꯪꯗꯅ. 우프, 야르세, 파스 이스 파스.
ꯑꯗꯣ ꯅꯣꯏ ꯃꯔꯤꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯦ. ꯌꯥꯏ. ꯑꯗꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯇꯨ ꯑꯥꯗ ꯒꯦꯠ ꯑꯁꯪꯕꯝ ꯂꯩꯁꯦ ꯑꯩꯈꯣꯏ ꯅꯦ ꯍꯣꯏꯒꯤꯅꯦꯕꯀꯣ. ꯑꯗꯨ ꯃꯥꯒꯤ ꯉꯁꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕ. ꯑꯗꯨꯗ ꯌꯥꯎꯔꯨꯒꯦ ꯇꯧꯕ. ꯅꯣꯏꯁꯨ ꯆꯠꯄ ꯌꯥꯏꯌꯦ. ꯍꯣꯏ ꯌꯥꯏ ꯌꯥꯏ. ꯑꯗꯣ ꯑꯩꯕꯨꯗꯤ ꯐꯔꯦꯅꯦ. ꯅꯣꯏ ꯃꯌꯥꯝꯒꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯀꯃꯥꯏ ꯆꯪꯗꯣꯏꯕ? ꯑꯗꯣ ꯅꯍꯥꯟ ꯆꯪꯉꯝꯃꯣ. ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔ ꯂꯥꯛꯑꯒꯦ. ꯌꯥꯏꯌꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯁꯤꯔꯥ? ꯆꯠꯂꯣ. 이네, ꯆꯠꯈꯤꯕꯕꯨ ꯀꯅꯥꯅ ꯈꯥꯝꯕ ꯉꯝꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ. ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. 하이. ꯅꯪꯗꯤ ꯌꯥꯝ ꯊꯨꯅ ꯎꯅꯔ ꯊꯣꯛꯂꯛꯏꯅ. ꯍꯣꯏ. ꯅꯣꯏꯁꯨ ꯎꯅꯔꯨꯔꯣ ꯑꯗꯨꯒ ꯂꯥꯛꯑꯣ. 마마기네다 구더지 비루기 팔락게. ꯀꯨꯏꯔꯣꯏꯌꯦ. ꯃꯤꯅꯤꯠ ꯃꯉꯥ ꯈꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯗꯨꯒꯅꯦ ꯅꯪ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯈꯣꯏ ꯄꯠ ꯆꯪꯉꯨꯒꯦ. Hi, Ine. Hi, Ine. Hello, everybody. Wish you a many happy return of the day. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯣꯏꯌꯨ. ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ. 마마기 이네가네 자히 짜마 분치 보여. ꯅꯪꯁꯨ ꯄꯤꯔꯣ ꯀꯩꯗꯧꯔꯒꯦ? 시네 코이네 마푸다 니자리바. ꯆꯍꯤ 50 ꯁꯨꯕꯒꯤ 이네가 마마ꯒꯤ ꯈꯨꯗꯣꯜꯅꯤ ꯂꯧꯁꯤꯟꯕꯤꯌꯨ. 아이고 마. ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯁꯥꯟꯅꯔ ꯆꯠꯈ꯭ꯔꯕ. Bye. ꯑꯩꯈꯣꯏꯗꯒꯤ ꯀꯃꯥꯏꯅ ꯊꯣꯛ ꯆꯠꯀꯦ ꯌꯦꯡ ꯇꯥꯃꯤꯅꯦ ꯃꯥ. 팡드북 나가담니마. 에, 너 지금 들봐. 하. 끄도록게. 나마이도 끄도록게. ꯉꯥꯏꯈꯣꯅꯦ. ꯉꯥꯏꯈꯣꯅꯦ. 모이 머리시나 시다 ngaw이ba. ꯑꯗꯨꯁꯨ ꯑꯩ ꯈꯪꯍꯟꯗꯕꯤꯗ. Kaya ano yung oxide eh? 꺼주는 거. 다들 거. 이 으시다봐. Kaya ano tayo 타도, 타도! 예, 또 왔듯이. 타도. 이마! Kaya ba? 어디 해보라나. 이제. 세, 바로 세. 너는 사양 파기다이네. 컴브라. 에이 엄마. 야 치레. 에이 엄마. 에이 엄마. 에이고. 너 마이크나 젠디노, 젠디노나. 헤이, 야고. 톰 뜯기를 강력이지. 호기게는 헤이, 톰 뜯는 게 왜 막? 에이고. 에이고. 에이고.
아유, 아유, 다망아, 속브라. 속브라. 아, 아유, 아유 마, 아유, 하루 들어가. 아이는 푸기부터 나란 거니까. 아유. 이따, 같이 저녁에 들어게. kuidong chọn bữa nè. Ito, khách chủ lúc cái rồi kìa. Ê, sao lại? Cái này nó lấy gì nè? Trong trong. Cái nó nè. Ê, lấy tê. Mau cái này vậy Ê, mà. lấy tê. Piro mi mà gì? Nang 시디. Ito, khách chủ lúc cái rồi kìa. Anh lôi đi tao. 세 시당 넣으세요. luyện piro gì à? 야돼. Trong trong, mất không trong? Chết lúc kia. Ito, chết xin lỗi. 이마, 짤로 기게. Chết xin lỗi. Anh cái nào? Thì mà. Anh là một cuộc thuộc quân nè. 예, 아든 빔질이. Ê, lão ơi. 남들이 실례래. 헤이! 홀로.
ꯉꯁꯥꯏꯗꯤ ꯆꯦꯜ ꯂꯩꯔꯁꯤꯕꯨ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯂꯤꯡ ꯁꯦꯜ ꯐꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯥꯃꯒꯤ ꯏꯅꯦꯒꯒꯤ ꯆꯍꯤ ꯌꯥꯡꯈꯩ ꯁꯨꯕꯒꯤ ꯃꯕꯨꯛ ꯀꯨꯝꯃꯣꯟ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯒ ꯅꯪ ꯌꯥꯝ ꯂꯥꯏꯅ ꯂꯣꯠꯀꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯀꯤꯗ꯭ꯔꯕꯣ? ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯅꯦ ꯃꯇꯨꯡꯗ ꯀꯩꯅꯣ ꯅꯠꯇ꯭ꯔꯁꯤꯕꯣ ꯄꯤꯁꯦ ꯄꯨꯂꯤꯁꯇ ꯄꯤꯁꯦ ꯃꯌꯥꯝ ꯁꯣꯔꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯟꯖꯕꯅꯤ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯖꯗꯦ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯕꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯂꯛꯅꯕ ꯃꯗꯨꯗ ꯑꯩꯅ ꯐꯥꯔꯒ ꯂꯣꯀꯞ ꯃꯅꯨꯡꯗ ꯂꯩꯈꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯁꯥꯔ ꯉꯥꯏꯈꯣ ꯅꯣꯏꯗꯤ ꯕꯁꯇꯨꯗ ꯀꯩꯗꯧꯕ ꯇꯣꯡꯉꯨꯔꯤꯕ꯭ꯔꯥ ꯑꯁ ꯍꯣꯏ ꯑꯆꯨꯝꯕꯗꯨ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯔꯛꯄꯅꯦ ꯁꯥꯔ ꯀꯔꯝꯕ ꯕꯁꯇ ꯁꯥꯔ ꯀꯛꯆꯤꯡꯒꯤ ꯕꯁꯇꯅꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯤ ꯁꯥꯔ ꯑꯁꯦꯡꯕꯩꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯁꯤꯅꯤ ꯑꯁꯦꯡꯕꯗꯨ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯑꯩ ꯃꯥꯏ ꯃꯃꯥ ꯄꯜꯂ ꯋꯥꯁꯛꯏꯁꯤꯅꯤ ꯁꯤꯌꯣ ꯕꯦꯔꯤ ꯁꯤꯌꯣꯔꯅꯤ ꯁꯥꯔ ꯀꯟꯐꯤꯗꯦꯟꯁ ꯁꯥꯔ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯁꯥꯔ ꯆꯨꯝꯃꯦꯀꯣ ꯑꯆꯨꯝꯕꯩꯅꯤ ꯁꯥꯔ ꯆꯨꯝꯃꯦ ꯀꯥꯏꯅ ꯍꯣꯏ ꯅꯣꯏꯅ ꯇꯣꯡꯉꯤꯕ ꯕꯁꯇꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯁꯅꯤꯅꯦ ꯅꯣꯏꯒ ꯁꯨꯃꯥꯏꯅ ꯉꯥꯡꯅꯗꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯣꯏ ꯁꯦ ꯃꯔꯤꯁꯦ ꯂꯣꯀꯞ ꯃꯅꯨꯡꯗ ꯅꯝꯁꯜꯂꯨ ꯑꯩꯈꯣꯏ ꯃꯔꯤ ꯌꯥꯝ ꯂꯥꯟꯖꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯕꯣꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯕꯣꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯄꯥꯕꯨꯡ ꯍꯣꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯗꯣ ꯄꯥꯕꯨꯡꯒꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯄꯨꯖꯔꯛꯄꯅꯦ ꯅꯣꯏ ꯁꯤ ꯀꯩꯗꯧꯔꯤꯕ ꯂꯥꯏꯕꯛ ꯇꯝꯃꯗꯤ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯣꯏ ꯃꯣꯏꯁꯤꯡꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯉꯥꯛꯇꯔꯥ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯄꯥꯕꯨꯡ ꯃꯥꯗꯤ ꯑꯩꯈꯣꯏ ꯕꯤꯌꯔ ꯅꯠꯇꯦ ꯄꯥꯕꯨꯡ ꯃꯣꯏꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯍꯣꯏ ꯃꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯅꯨꯄꯤꯗ ꯑꯔꯥꯟ ꯇꯧꯕꯒꯤ ꯀꯩꯅꯣ ꯅꯣꯏꯁꯤꯐꯥꯎ ꯀꯩꯝ ꯊꯥꯗꯣꯛꯇ꯭ꯔꯤꯕꯣ ꯄꯥꯕꯨꯡ ꯃꯈꯣꯏꯅ ꯈꯪꯗꯗꯅ ꯇꯧꯕ ꯑꯔꯥꯟꯕꯁꯤꯡꯗꯣ ꯅꯆꯥꯒꯤ ꯃꯥ ꯌꯦꯡꯉꯒ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯐꯔꯦ ꯍꯣꯏ ꯅꯣꯏ ꯃꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯛ ꯂꯥꯛꯄꯗꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯪꯉꯕ ꯑꯩꯅ ꯊꯥꯗꯣꯛꯑꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯍꯦꯛ ꯂꯛꯅꯕ ꯊꯦꯡꯅꯔꯕ ꯃꯊꯪ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃ ꯍꯦꯛꯇ ꯍꯣꯡꯖꯔꯒꯦ ꯍꯣꯡꯖꯔꯒꯦ ꯅꯣꯏꯁꯨ ꯂꯥꯛꯏꯗꯅ ꯆꯪꯉꯣ ꯑꯦ ꯁꯤꯗꯤ ꯅꯍꯥꯟꯒꯤ ꯉꯥꯎꯁꯟꯅꯕ ꯃꯔꯤꯗꯨꯅꯤꯅꯦ ꯑꯪꯀꯜꯒꯤ ꯏꯃꯥꯛ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯪꯀꯜꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯕꯨꯡ ꯇꯥꯔꯦꯅꯦ ꯅꯣꯏ ꯃꯔꯤꯒꯤ ꯉꯥꯎꯁꯟꯅꯕꯗꯣ ꯇꯧꯔꯛꯑꯗꯤ ꯑꯩꯅ ꯅꯣꯏ ꯃꯔꯤꯁꯦ ꯄꯨꯂꯞ ꯃꯥꯡꯍꯟꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯗꯤ ꯁꯣꯝꯗꯅꯤ ꯅꯣꯏꯗꯤ ꯆꯪꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥꯒꯤꯅ ꯁꯣꯝꯗ ꯂꯩꯕꯅꯤꯀꯣ ꯁꯣꯝꯗ ꯆꯪꯉꯨꯀꯣ ꯅꯣꯏ ꯐꯖꯅ ꯂꯩꯌꯣ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯉꯥꯎꯁꯟꯅꯔꯕ ꯑꯩꯒꯤ ꯂꯤꯆꯩ ꯑꯃꯨꯕꯗꯨ ꯈꯪꯉꯤꯗꯅ ꯆꯪꯉꯣ ꯆꯪꯖꯔꯨꯒꯦ ꯄꯥꯕꯨꯡ
ꯐꯖꯗ꯭ꯔꯣ ꯉꯁꯤꯗꯤ ꯀꯩꯅꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯀꯩꯅꯥꯁꯦ ꯌꯥꯝ ꯐꯖꯩꯅꯦ 와. ꯍꯜꯂꯣ ꯕꯥꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯦꯃꯦꯔꯥꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯔꯦꯀꯣꯔꯗꯇꯣ ꯄꯨꯂꯤꯁꯇ ꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯂꯣꯏꯔꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯂꯥꯏ ꯀꯣꯛꯄ ꯉꯝꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦꯕꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯐꯩꯅꯦ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯉꯨꯕꯗꯪꯅꯤ ꯅꯕꯥꯅꯤꯗꯤ ꯍꯦꯃꯟꯈ꯭ꯔꯦꯕꯣ ꯀꯩꯅꯥꯏ ꯀꯥꯗꯒ ꯆꯪꯗꯅ ꯇꯨꯃꯤꯟꯅꯒ ꯌꯦꯡꯗꯅ ꯅꯕꯥꯅꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯥꯎꯖꯔꯣꯏ ꯄꯨꯂꯤꯁꯅꯅꯦ ꯃꯀꯛ ꯀꯛꯑꯒꯅꯦ ꯁꯣꯏ ꯁꯤꯔꯅꯤ ꯁꯤꯗꯤ ꯂꯣꯏꯔꯦ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯀꯩꯅꯥ ꯀꯥꯗ ꯆꯪꯒꯨꯝꯖꯦꯅ ꯅꯪꯅ ꯀꯩꯅꯥ ꯀꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯖꯦꯅ ꯇꯧ ꯂꯩ ꯅꯠꯇ꯭ꯔꯥꯕ ꯃꯁꯤ ꯕꯦꯝꯃ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯌꯧꯔꯛꯑꯕ꯭ꯔꯥ ꯑꯧ ꯌꯧꯔꯛꯑꯦ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯣꯏꯁꯟꯗꯣꯏꯅꯣ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 4-5ꯗꯤ ꯆꯪꯅꯤ ꯆꯨꯝꯃꯤ ꯆꯪꯅꯤ 아들 사무 뭐 잠 라도 까이지 누피는 시보 사무 모자기 답도 잘라가 더모이가지 로이 두가이래봐 ꯈ꯭ꯋꯥꯡꯂꯣ ꯅꯠꯇ꯭ꯔꯒ ꯗꯔꯝꯂꯣ ꯁꯤ ꯅꯣꯏ ꯅꯃꯥꯗꯤ ꯅꯆꯟꯗꯤ ꯅꯣꯏꯗ꯭ꯔꯣ ꯗꯔꯃꯣꯏꯗ꯭ꯔꯣ 노이네 ꯅꯣꯏꯗ ꯃꯤ ꯑꯣꯏꯔꯅꯨ ꯍꯦ Thank you ꯂꯨꯈꯥꯛꯀꯨꯝꯕ ꯇꯥꯔꯣꯍꯦ Thank you ꯅꯣꯏꯗ ꯂꯣꯏ ꯁꯤꯔꯣꯍꯦ Thank you 아들 깨로악 잡힘 라이네 뮤직 ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯁꯦ 나서 권사바니나 ꯃꯁꯛꯁꯤꯒ Thank you 이마 에이 나올라오 해 이마 미 4-5 ꯆꯪꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯅꯤꯠ 4 ꯃꯅꯨꯡ ꯄꯨꯕꯤꯔꯛꯀꯦ ꯌꯦꯡꯉꯨ ꯑꯥꯏ ꯂꯥꯛꯑꯣ ꯑꯁꯤꯗ ꯑꯝꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ 까이드노 폴리스 스테이션다 ꯅꯠꯇꯦꯗ ꯃꯃꯥꯡꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯁꯪꯒꯥꯁꯦ ꯍꯥꯏꯔꯣ ꯅꯠꯇꯤꯌꯦ ꯑꯗꯨꯏ ꯃꯊꯧ ꯇꯥꯗꯦ ꯄꯣꯠ ꯈꯔ ꯊꯥꯡꯒꯗꯕ ꯑꯗꯨꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯏꯕ ꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯤꯅ ꯚꯤꯗꯤꯑꯣꯗꯅꯦ ꯅꯣꯏ ꯃꯔꯤꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯣꯏ ꯑꯅꯤꯕꯨꯗꯤ ꯈꯔ ꯐꯩꯌꯦ ꯑꯗꯨꯒ 마가 시가디 아두이 비디오도 아이나 폴리스다 피라디 노이 아두 하는 거 사진 싱베 빼야죠 비디오도 많이 먹고 달래 이게디 아코이 보지 먹고 달래리
ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯈꯔ ꯇꯧꯔ ꯆꯠꯁꯤ ꯂꯥꯎ ꯆꯠꯁꯤ ꯆꯦ 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 ꯃꯣꯏꯗꯤ ꯁꯤꯗ ꯀꯩꯗꯨꯝ ꯂꯥꯛꯏꯕ ꯆꯣꯞꯀꯗꯕ ꯑꯃ ꯂꯩꯔꯦꯅꯦ ꯆꯣꯞꯇꯅꯕꯅꯦ ꯄꯣꯠ ꯊꯥꯡꯕ ꯊꯥꯗꯣꯛꯑꯦ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯊꯥꯡꯕꯗ ꯄꯤꯛꯇꯨꯒꯤ ꯃꯇꯦꯡ ꯂꯧꯗ ꯌꯥꯗ꯭ꯔꯦ ꯅꯣꯏꯕꯨ ꯁꯨꯄꯔꯚꯥꯏꯁ ꯇꯧꯅꯕ ꯀꯔꯤ ꯄꯨꯈꯥꯏ ꯋꯥꯡꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯇꯧꯔꯛꯀꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯐꯨꯠꯈꯥꯏ ꯑꯝꯇꯪ ꯋꯥꯡꯉꯁꯨ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯁꯤꯗ ꯚꯤꯗꯤꯑꯣ ꯐꯣꯇꯣꯗꯣ ꯊꯝꯕꯗꯤ ꯁꯦ ꯅꯣꯏ ꯃꯔꯤ ꯖꯒꯣꯏꯒ ꯁꯥꯅꯤꯅꯦ 시기 구dom이도 똥대봐. 맛이. ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ ꯌꯥꯔꯁꯦ ꯇ꯭ꯔꯣ ꯍꯧꯔꯣ Come on boys follow me ꯑꯣ ꯇꯥꯔꯤꯕ꯭ꯔꯣ ꯁꯣꯝꯗꯕꯨꯗ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯌꯥꯝ ꯐꯖꯔꯛꯀꯦ ꯂꯩꯁꯥꯔꯤꯉꯩꯗ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅꯦ ꯀꯗꯥꯏ ꯅꯈꯣꯏꯅ ꯂꯥꯛꯏꯕ ꯊꯕꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯜꯂꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯅꯪꯁꯨ ꯑꯗꯨꯗ ꯂꯦꯞꯂꯩꯔ ꯂꯥꯛꯑꯣ ꯅꯨꯡꯁꯤꯔꯕ ꯃꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯔꯦꯅꯦ ꯍꯦ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦꯅꯦ ꯅꯣꯏ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯣꯏ ꯀꯥꯎꯔꯦ ꯃꯤꯁꯇꯔ ꯉꯥꯟꯕ ꯅꯪꯅ ꯆꯤꯌꯔ ꯃꯌꯥꯝꯁꯦ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯨ ꯃꯤꯁꯇꯔ ꯍꯦꯟꯊꯣꯏ ꯅꯪꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯊꯝꯃꯨꯆꯣ ꯊꯝꯃꯨꯆꯣ ꯆꯠꯂꯣ ꯊꯝꯃꯨꯆꯣ ꯆꯠꯂꯣ ꯃꯤꯁꯇꯔ ꯃꯉꯥꯟ ꯅꯪꯅ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯑꯩꯅ ꯁꯤꯕꯣꯛꯁꯦ ꯇꯤꯚꯤ ꯃꯊꯛ ꯊꯝꯃꯣ ꯍꯥꯏꯔ ꯍꯦ ꯑꯄꯪ ꯗꯁꯕꯤꯟꯕꯨ ꯇꯤꯚꯤ ꯃꯊꯛꯇ ꯊꯝꯃꯨꯔ ꯀꯥꯏꯅ ꯍꯦ ꯆꯠꯂꯣ ꯃꯄꯥꯟꯗ ꯄꯥꯟꯗꯝꯁꯨ ꯆꯠꯂꯣ ꯆꯥꯕꯤ ꯁꯃꯨꯗ꯭ꯔ ꯆꯥꯔꯝꯒꯅꯤꯅꯦ 와우 ꯍꯣꯏ ꯏꯃꯥ ꯁꯤꯗꯩ ꯀꯩꯁꯨ ꯇꯧ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯁꯨꯛ ꯊꯨꯅ ꯀꯣꯟ ꯐꯦꯡꯒꯗꯕ ꯐꯤ ꯁꯨꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯥ ꯀꯩꯗꯧꯔꯦ ꯅꯣꯏ ꯃꯔꯤꯁꯤ ꯇꯨꯃꯤꯟ ꯐꯝ ꯂꯩꯔꯗꯤ ꯍꯥ ꯆꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯆꯠꯈ꯭ꯔꯣ, ꯑꯩꯈꯣꯏ ꯄꯨꯟꯌꯥꯗꯦꯕ ꯆꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯄꯨꯟꯌꯥꯗꯦ ꯆꯣ ꯑꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯆꯠꯂꯣ. ꯐꯣꯟ ꯇꯧ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯕ ꯔꯤꯡ ꯆꯠꯂꯦ ꯍꯜꯂꯣ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯑꯪꯀꯜꯅꯦ ꯀꯅꯥꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯪꯀꯜꯅꯗꯤ ꯑꯣ ꯂꯝꯕꯤꯗꯒꯤꯅꯦ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯌꯣ ꯑꯣ ꯂꯝꯕꯤꯗꯒꯤ ꯅꯠꯇꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅꯦ ꯑꯪꯀꯜ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯪꯀꯜꯅꯤꯅꯦ ꯈꯣꯟꯖꯦꯜ ꯈꯪꯗ꯭ꯔꯕꯣ ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪꯕꯨꯗꯤ ꯑꯣꯟꯒꯨꯝ ꯇꯧꯏꯗ ꯂꯣꯛ ꯈꯔ ꯊꯨꯡꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯥꯜꯂꯦ ꯑꯗꯨꯅꯤꯅꯦ ꯀꯦꯁꯦꯠꯇꯨꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯐꯣꯟ ꯇꯧꯔꯛꯇꯣꯏꯕ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟ ꯂꯩꯕ ꯅꯨꯄꯤꯅꯤꯅꯦ ꯃꯗꯨ ꯀꯦꯁꯦꯠꯇꯣ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕ ꯃꯣꯏ ꯃꯔꯤꯗꯣ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯃꯣꯏ ꯃꯔꯤꯗ ꯀꯦꯁꯦꯠꯇꯣ ꯄꯤꯔꯛꯑꯣ ꯃꯔꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯣ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯝꯕꯤꯗ ꯂꯩꯕ ꯃꯔꯤꯗꯨꯔꯣ ꯊꯣꯛꯇꯕ ꯃꯔꯤ ꯀꯩ ꯀꯦꯁꯦꯠꯇꯣ ꯑꯩꯈꯣꯏ ꯈꯨꯠꯇ ꯌꯧꯈꯤꯁꯅꯨ ꯈꯪꯅꯤꯕ ꯃꯥ ꯍꯣꯏ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯔꯤꯗꯣ ꯑꯗꯨꯗ ꯄꯤꯔꯛꯑꯣ ꯄꯤꯔꯛꯀꯦ ꯃꯣꯏꯁꯤꯡꯗꯣ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯁꯥꯔ ꯈꯨꯁꯥꯗꯤ
망문이 시대야. 아마고니 시대. 청근하게 삼느리. 청근하게 삼느리. 쫄로. 쫄로. 내 성투 쏘. 아이치 스토리 같은 거 하면. ꯑꯦ ꯁꯔꯄ꯭ꯔꯥꯏꯖ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯏꯅ ꯅꯣꯏꯗꯤ ꯍꯩ ꯉꯥꯏꯈꯣ 시디 나한이 옥션없이 어이 너희들 시대 그대로리봐 ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤꯒꯤ ꯂꯚꯔꯁ ꯉꯥꯛꯇꯅꯦ. Lovers nate. Labor have. 마이수. 마담 짭짜는 락도 야만 파래 너희 부는 막 세기 루홍복이 비디오시다 런 얘기하고. 너희들 얘기해 너희 신제 까나도 뭔가 하더니 너희 신문은 벌어보니 너희 신게다 해 अंकल नोंगैदु फिखाव यावगिदाइने होइने 예 뭐디까지 그래 허구로 너희 루홍무다 포토 카피바 비디오 카피시 거리기는 컴브라 시니 이마나버니 시니 머리마다니 시나이 과이디기 넉넉을 루는 티너버니 하이버도 컴너너바 비디오 포토 카피버니 아두고 너희디 루홍무디 라이 아두고 비디오 시대디 아무도 야우디네 마둥더디 루홍무 잘라버디 너희 로이나목 비디오다 비디오 쏘는 쏘게. 예스 오케이 버레 비마 아두디 안끌라 무기 오르게 होय अंकल ꯑꯗꯨꯗꯤ ꯅꯪꯅ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯔꯦ. ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁꯇꯨꯅ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯃꯈꯥꯊꯥꯡ ꯑꯣꯜꯂꯒ ꯖꯥꯠꯂꯒ ꯊꯝꯗꯣꯏꯅꯤ. ꯉꯥꯏꯈꯣꯅꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇꯣ ꯑꯁꯣꯝ ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯈꯔ ꯇꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯁꯥꯟꯅꯒꯦꯅ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯂꯣꯏ ꯀꯥꯎꯅꯔꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯁꯦ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯍꯧꯖꯤꯛ ꯑꯩ ISTVꯗ ꯔꯤꯄꯣꯔꯇꯔ ꯀꯝ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯕ ꯍꯥꯏ ꯍꯥꯏ 아이기 밍 톤틴. ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯃꯉꯥꯜ. ꯍꯥꯏ ꯍꯥꯏ. ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯊꯣꯏ. ꯑꯗꯣ ꯄꯣꯁ ꯕꯣꯛꯁꯇꯨꯗꯤ ꯂꯣꯟꯖꯜꯂꯨꯗꯅ ꯍꯥꯎ ꯉꯁꯤꯗꯤ ꯀꯀꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯒꯤ ꯑꯩ ꯇ꯭ꯔꯤꯠ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒ ꯑꯝꯇ ꯂꯩꯇꯕ ꯃꯣꯏ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯆꯥ ꯂꯣꯟꯕ ꯈꯣꯠꯄ ꯀꯌꯥ ꯇꯧꯗꯕ ꯑꯗꯣ ꯑꯩ ꯃꯄꯥꯟꯗꯩ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ 타자. ꯃꯄꯥꯟꯗ ꯂꯩ ꯀꯩꯗꯧꯗꯣꯏꯅꯣ ꯆꯥꯛꯈꯨꯝꯗ ꯃꯆꯜꯁꯤꯡ ꯂꯩꯍꯧꯕ꯭ꯔꯥ ꯆꯥ ꯂꯣꯟꯅꯕ ꯈꯣꯠꯅꯕ ꯂꯣꯏ ꯂꯩꯍꯧꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯀꯌꯥ ꯇꯧꯗꯦ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯥꯛꯁꯦ ꯅꯣꯏ ꯆꯥꯛꯈꯨꯝ ꯀꯥꯏ ꯂꯩꯒꯦ ꯀꯩꯅꯣ ꯅꯪꯕꯨ ꯍꯩꯕ꯭ꯔꯣ ꯍꯩꯕꯅꯦ ꯍꯩꯕꯅꯦ. ꯂꯥꯛꯑꯣ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯥꯛꯁꯦ ꯆꯥ ꯊꯛꯄꯤꯒꯗ꯭ꯔꯥ ꯍꯥꯎꯕ ꯌꯦꯡꯉꯨ ꯁꯥꯏ ꯌꯥꯗ꯭ꯔꯕꯣ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯗꯤ ꯉꯁꯤꯕꯨ ꯑꯩ ꯁꯨꯃꯥꯏ ꯍꯥꯎꯕ ꯆꯥ ꯑꯃꯨꯛꯇ ꯊꯛꯈꯤꯗ꯭ꯔꯤꯌꯦ ꯃꯌꯥꯝ ꯊꯛꯑꯣ ꯑꯁ ꯉꯥꯏꯈꯣꯍꯦ ꯏꯃꯥ ꯌꯥꯝ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯏ ꯁꯦ ꯁꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ 짜라 ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯅ ꯃꯥꯅ ꯂꯣꯜꯂꯤ ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯟꯊꯣꯏ ꯀꯧꯏ ꯍꯣꯏ, ꯄꯥꯕꯨꯡ ꯄꯥꯕꯨꯡ. ꯃꯥꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯌꯦ ꯍꯦꯟꯊꯣꯏ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯝꯃꯦ ꯅꯪꯒꯨꯝꯕ ꯐꯪꯖꯕꯒꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯉꯥꯜ ꯃꯥꯁꯦ ꯏꯁꯩ ꯁꯩꯔꯦꯡ ꯏꯕ ꯌꯥꯝ ꯍꯩꯌꯦ 마기 머름다디 아주 큽니다 아비다 누비 우나보다 많은 한 것이 아로이비네 ꯄꯥꯕꯨꯡ ꯑꯩ ꯀꯩꯝ ꯂꯪꯅꯗꯦ ꯄꯥꯕꯨꯡ. ꯑꯩ ꯂꯣꯏ ꯇꯥꯔꯕꯅꯤꯀꯣ ꯑꯩ ꯂꯣꯏ ꯎꯔꯕꯅꯤ ꯅꯍꯥꯟ ꯂꯝꯕꯤꯗ ꯅꯈꯣꯏꯅ ꯅꯨꯄꯤꯕ ꯂꯥꯛꯄꯗ ꯂꯛꯅꯕ ꯈꯨꯂꯛꯅꯗꯨꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪ ꯁꯦ ꯀꯥꯏ ꯇꯧꯕꯗꯣ 이미 친구 ꯍꯧꯔꯤꯕꯅꯤꯅꯦ
Mangal, nang aigidamot isay fazaba ma ibiyu ko. Filamgi isay gati nate he. Aigidamgi oiba isay fazaba. Maramdi akhunegi maridi amani dana. Ima, magi mami nga ngan ba? ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ Chohe, kaidawi layroidoino. Ima, Pabu, team sigi kwaide power leader se. Mon. Gari thobaga se yang thogarjani. Ganba, aina nangi pusibu yang pamjai. 아자, 세, 이마 바담다 색다 오버세. 세 풍껏 뜨는 시도래버세. Magi mamingna Tomthin. Aduga madine migi khonjen sabaga khuhayama. Bema, adudi yam phare. Sida namanabasingse loina thenare. As, aidi ngasi ngaranga khangnabu nate na Pabu. Moidi ko bus stand hang. 나이코 머망이도 생각나네 속 누가 보는 시다 누가 봐 머리 좀 사나지 봐 바보야 ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ Anta ngaiko maya, ngaiko. Akhoi sibu karam kanda mu thengnadoino. Nang haro. Hayeng pung 5gi morning walking doin thengnase. Manga. ꯄꯨꯡ 5ꯒꯤ ꯃꯣꯔꯅꯤꯡ ꯋꯥꯛꯀꯤꯡ ꯃꯇꯝꯗꯣ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯄꯨꯡ 11:30 ꯄꯨꯡ 12 ꯁꯥꯏ ꯊꯦꯡꯉꯦ Chalo he. Kaino ngangidubo. ꯑꯁ Yahu yam thengbra haijibo. ꯃꯈꯣꯏꯒꯤꯗꯤ ꯈꯪꯗꯦ. ꯑꯩꯗꯤ 3:30ꯗ ꯍꯧꯒꯠꯂꯦ. ꯌꯦꯡꯉꯨꯅꯦ Adudi phare. Hayeng pung 5 doin thengnasiko. Mayam Yareko. yareko. 자세. ꯍꯣꯏ 바봉. 아이고 불안도 가이나. 오 홈직지 뿡머리 따라보네. 아이는 호래는 와킹 갈락보다고. 상공 이름 라포이 로이 타나모. 네, 너 나만 달죠. 나만 달. 고. 이마도 아세 한잔 호두 오버네. 따디. 홈직지 뿡머리 따라보네. 야호 탱자 둠비 오로. Eh. Noi ni di se kadoi ba. ꯀꯩꯁꯨ ꯇꯧꯗꯦ Kaino iridubo. Amte yangi piro. ꯏꯇꯥꯎ ꯌꯦꯡꯍꯜꯂꯣ ꯀꯩꯗꯧꯔꯒꯦ As piro mi. Sidi yam phajai. Sidi ai lorage. Aikhoinegi maridi amatani dana. Chatlagi. Imanabi chaslo. ꯃꯣꯏ ꯃꯔꯤꯁꯤꯅ ꯁꯤꯗ ꯉꯥꯎꯔꯤꯕ 4 in 1 ꯑꯃꯗ ꯃꯔꯤ Mother
papi, esta cosita. Dame tu cosita, dame tu cosita, ay, dame tu cosita, Uy, muy mala ini. dame tu cosita. 샤샤 이마와 하기 문나 따오고 마마 암따나네 마기 마짜다네 낭기 파트라바 ngausinnaba mamanabasingdo tinarunu natragadiне napunsido awafamda tani ima kaisu hairoiko sunghai hairoiko noine masigi phatkhidraba ngausinnabasiga khakpunge khangenu magi mapunsisidine sunghai wairoidabani adugane noibusune mana manghaladawni Imana hoibu mit pangan bire. masigi nupasidiне noi munna tawko masidine yam sathiba mahu puba lin gumbani khangabra Ima kudi na ngai khamude. Ma de kun mangan na bo ore. hai jasa ima waigi na khoigi dinya ni ne su khara phangba yai khangabra asigi hui sidane kanam tan su pibiro za thoe saida na saksing jiga wakhalga amta tadreda neman hauji ngangamido nungonda ngangira akhoida ngangira wakhalga amta tadreda bima sangom si thamage ko handak thagi dine lising amaga samga tare 이제 ngasi tomtinda thina ngangba lawbodo tokpiro miyoi base hana sa oiram ado madi sadagi hena tamthimi nangbo oiningbo oisinu aina hajari basini ize mas ai isani ne bema adunani hairi basi ize isani ne kaido wenga ngoi doino ha hoi ichegi ichane adunani nachada thina ngangbodo tokpiro hajari bani bema ai simagi mamani ne iche aina hairi se tawbiyo tomthin nangi nachan aduga ichena tomthin gi mama adunani mangonda thina ngangbiranu haijabai wani bema aduna ne aina nangonda hairi se ma se aina hek pokja bai sani sim garamanu pinu ngawu ngawro sibo 호 팡드레 삐로 타오누 쪼비해. Min lo gari thawar no ha. Nangdo piro. Se. 하이마 thoiba nangsu yawiro 아이쇼미니 kaino 겜나테 kai lolido kaino 타자 이마 완티르머니 짱고 조임다 noi ngasi kai dawrage hairo noina haidradi ai ngasi sukchat chatloi noi ngasi kai nom tawi ngasi je akhoi je isik yam khorang eba adunane biar se kitang thakki tawni ke dorge 짱고 타자 Good night. se mayam thajada guna hai ko se noi biar thaktuiba adusu lambi sida nayum changa thaucho yadro yumdudi yaroimi 윰다 타디 이마 이바나 아코기 이오인 다크라니 akhoi yum doi thausi law No yum de yaroida. Noi bai mamang di kai ba. das kai shu khalo nu su das law sumai lambi da thaktu shau pudine ai yum doi pi thakki law loi sing babo हाँ moi se beer thange कैसु काइते लाओ 바보 아코디 딸레 하비니 아두만 나나 부실라코니 yare khang chango phom noi myam ner mu ko ai jana baga doi chemuge 시기 우지 한거 upu munungda nungwele bro गिलास लेकर glass enjoy 라오 정선 로라오 ma noi se ko hudi ba se horo acha ba kitanga borokhi Simang lo tai bang lo. 아이중가 이니냐 뻔는 글라시나 람sakhi니 아두가 다잖아 아코이 있잖아 부터 라이니 마코이 뭉시 그리수 강대바 미각도 오르자니고 Tumile. 야레다 와칭앙나르니 사사탄노 동시 해질로 야레 체스 짱 란니 슬로에 마로 아코이 시부 모이나 속 얌루 더비 시부 가이노 누시네 따오 나떼 누시네 로이나 바네 하요 강아봐 Masi biar je.
ꯍꯦꯛ ꯊꯛꯄꯒꯅꯦ ꯂꯣꯟꯒꯁꯦ ꯆꯨꯝꯅ ꯆꯠꯇꯦꯕ ꯁꯦ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯎꯕꯗꯅꯦ ꯑꯁ ꯑꯩꯗꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯁꯤꯔꯣ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯀꯣ ꯑꯩ ꯁꯤ ꯑꯝꯇꯪ ꯇꯧꯔꯒ ꯌꯥꯒꯗ꯭ꯔꯣ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯃꯔꯣ ꯍꯣꯏ ꯆꯣ ꯑꯩ ꯍꯛꯆꯥꯡ ꯇꯪ ꯌꯥꯡꯍꯜꯂꯒꯅꯦ ꯌꯥꯡꯅ ꯁꯤꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯀꯣ ꯌꯥꯔꯦ ꯋꯥꯔꯧ ꯌꯥꯔꯦ ꯌꯥꯗꯦꯀꯣ ꯍꯣꯏ ꯆꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯌꯨꯀꯣ ꯁꯣꯝꯗꯅꯤ ꯐꯖꯔꯦ ꯅꯪꯅ ꯋꯥꯟꯗꯒꯝꯕꯁꯤ ꯀꯩꯅꯣ ꯁꯤꯗꯣꯛꯇꯣꯔꯤꯁꯤꯅ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯆꯪꯕ ꯌꯥꯔꯣꯏ ꯃꯔꯣꯏ ꯆꯪꯕ ꯌꯥꯔꯣꯏꯕ ꯀꯩꯁꯨ ꯇꯧꯕ ꯌꯥꯕ ꯉꯥꯏꯈꯣꯅꯦ ꯑꯗꯨꯅꯦ ꯉꯥꯏꯈꯣꯃꯤ ꯅꯪꯁꯤꯃ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ 이따 낭이도 그만 있다 아무튼 얘기 ꯑꯁ ꯇꯨꯀꯠꯆꯩ ꯅꯪꯁꯤ ꯀꯔꯤꯅꯣ 얘기 그들어게 ꯀꯔꯤꯅꯣꯅꯦ 그리는 시보 ꯃꯤ ꯂꯥꯛꯄ ꯌꯦꯡꯉꯨ ꯆꯠꯂꯣ 이따 너희 락바 양 파래 아이쇼 아나바 항라미니 힙 레미시니 나레나 이따 패셜라게 너희 악레 비르무고 ꯍꯣꯏ ꯍꯦꯟꯊꯣꯏ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯊꯥꯖ ꯅꯪꯁꯨ ꯂꯥꯛꯑꯕ ꯅꯪ ꯋꯥꯠꯂꯝꯕꯅꯤ ꯑꯗꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯐꯕ ꯏꯃꯥꯟꯅꯕ ꯉꯥꯛꯇ ꯇꯤꯟꯅꯔꯕꯅꯤꯅ ꯅꯣꯏ ꯍꯥꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯊꯥꯖꯅ ꯅꯪꯒꯤ ꯃꯔꯝꯗꯨꯗ ꯍꯪꯕꯗ ꯄꯣꯔꯛꯄꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯒꯨꯟꯁꯤꯡꯗꯨꯅꯦ ꯑꯩ ꯈꯛꯇꯅꯦ ꯈꯪꯗꯣꯏꯁꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯌꯦꯡꯉꯩꯗꯤꯅꯦ ꯕꯥꯠꯔꯨꯝ ꯆꯪꯕꯗ ꯆꯦꯛꯁꯤꯟꯅ ꯆꯪꯉꯨꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯑꯦꯗꯚꯥꯏꯁ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯊꯥꯖ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ ꯀꯔꯤ ꯋꯥꯔꯦꯞꯅꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯒ ꯑꯝꯇ ꯊꯛꯑꯔꯣꯏ ꯑꯁꯦꯡꯕꯅꯤ ꯊꯥꯖ ꯑꯩꯈꯣꯏ ꯌꯨꯗ ꯅꯠꯇꯅ ꯆꯨꯔꯨꯞ ꯐꯥꯎꯕ ꯑꯝꯇ ꯊꯛꯑꯔꯣꯏ ꯑꯁꯦꯡꯕꯩꯅꯤꯀꯣ ꯑꯗꯨꯗꯤ ꯄ꯭ꯔꯣꯃꯤꯁ ꯄ꯭ꯔꯣꯃꯤꯁ ꯀꯩꯗꯧꯔꯒꯦ ꯊꯥꯖ ꯅꯪ ꯌꯥꯝ ꯊꯛꯒꯠꯂ ꯂꯩꯗꯣ ꯀꯩꯗꯧꯔꯒꯦ ꯍꯦꯟꯊꯣꯏꯗꯣ ꯕꯥꯠꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯖꯥꯠꯂꯣ ꯀꯩꯒꯤꯅꯣ ꯅꯪ ꯂꯣꯏ ꯄꯣꯔꯛꯏꯗꯨꯅ ꯆꯥꯔꯁꯦ ꯑꯩ ꯉꯁꯤꯗꯤꯅꯦ ꯅꯣꯏꯗ ꯋꯥꯔꯨꯕ ꯑꯃ ꯍꯥꯏꯒꯦ ꯍꯌꯦꯡꯗꯤꯅꯦ ꯍꯌꯦꯡꯁꯦ ꯍꯣꯏꯅꯦ ꯍꯌꯦꯡ ꯇꯧ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦꯕ ꯍꯌꯦꯡ ꯇꯧꯔ ꯂꯩꯔꯦ ꯕꯁꯀ ꯂꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯍꯌꯦꯡꯗꯣ ꯑꯩꯒꯤ ꯕꯔꯊꯗꯦꯅꯦ ꯍꯥꯏꯕ ꯍꯦꯄꯤ ꯕꯥꯔꯊꯗꯦ wish you a many many happy ꯆꯦ ꯑꯗꯨꯅ ꯌꯥꯗꯦ ꯍꯌꯦꯡ ꯑꯩꯒꯤ ꯌꯨꯝꯗ ꯐꯖꯅ ꯂꯥꯛꯑꯒ ꯅꯣꯏ ꯃꯌꯥꯝ ꯋꯤꯁ ꯄꯤꯒꯗꯕꯅꯤ ꯀꯩꯅꯣ ꯌꯥꯏ 세 ꯄꯥꯝꯕ꯭ꯔꯦ ꯅꯣꯏꯅ ꯅꯝꯕꯒꯤ ꯆꯣꯏꯁꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯝꯅꯤꯕꯨ ꯀꯩꯁꯨ ꯇꯥꯡꯗꯦꯗ ꯇꯥꯆꯧ ꯏꯅꯝꯃ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯍꯣꯔꯦꯟ ꯎꯅꯗ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯆꯠꯂꯦꯀꯣ ꯍꯩ ꯅꯣꯏꯕꯨ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯅꯦ ꯑꯕꯣ ꯆꯤꯆꯦꯒꯤ ꯐꯤꯗꯣ ꯃꯥꯡꯈ꯭ꯔꯦꯌꯦ ꯍꯥ ꯆꯤꯆꯦꯒꯤ ꯐꯤꯗꯣ ꯃꯥꯡꯈ꯭ꯔꯦꯌꯦ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅꯪ ꯅꯠꯇꯦꯀꯣ ꯂꯨꯍꯣꯡꯗꯣꯔꯤꯁꯦ ꯃꯤ ꯃꯆꯥꯅꯨꯄꯤꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯔꯣ ꯂꯣꯏꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯑꯩ ꯁꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯀꯔꯤ ꯍꯩꯃꯥ ꯁꯣ ꯄꯥꯜꯂꯝꯃꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩ ꯈꯨꯖꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯀꯅꯥ ꯄꯥꯏꯈ꯭ꯔꯕ ꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯈꯨꯖꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯊꯝꯃꯝꯕ ꯃꯔꯨꯞꯀꯤ ꯁꯦꯟꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤ ꯍꯥ
ꯆꯠꯅꯤꯗꯥꯏꯅꯦ ꯁꯤ ꯗ꯭ꯔꯦꯁꯅ ꯑꯗꯨꯝ ꯌꯥꯔꯦ ꯆꯠꯇꯣꯏꯅꯦ 아다 미 폴리스 게도이나. 예. 이따 너희 머리 까지 로게 이따 바보 왜 폴리스 시키노 부지마 홀로데 그이나 이제 너너 юм니 포세 너희 호랑이 예 낭이네 그지 낭이네 사나 낭이네 셀 그이나 이제 그이나 하지 뭐. 호텔을 좁혀대나 힘다 까나 상키 까나 라이 까남도 잉드라버니나 미 매마 아마수 와할래 매당 ꯑꯩꯒꯤ ꯆꯟꯃꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯃꯕꯨꯡ ꯑꯃ ꯂꯩꯖꯕ ꯍꯥꯏꯕꯁꯦ ꯃꯆꯟ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯍꯨꯏꯗꯤ ꯌꯥꯝ ꯊꯥꯖꯕ ꯊꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯂꯩꯔꯦꯅ ꯄꯣꯠ ꯆꯩ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯗꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯀꯅꯥ ꯃꯦꯗꯥꯝ ꯑꯩ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯕꯨ ꯏꯀꯥꯏꯖꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯍꯨꯔꯥꯟꯈ꯭ꯔ ꯀꯥꯟꯗ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯑꯗꯥ ꯂꯧꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯠꯂꯤꯗꯅ ꯁꯦ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯈꯣꯏꯁꯤꯡꯁꯦ ꯀꯔꯤꯝꯇ ꯁꯦꯝꯗꯣꯛ ꯌꯥꯔꯣꯏꯗꯝꯅꯦ 매담 야리 잡히러 예 타자 타자 ꯅꯪ ꯁꯤꯒꯗꯧ ꯂꯥꯛꯏ ꯅꯪ ꯁꯤꯒꯗꯧ ꯂꯥꯛꯏ ꯑꯩ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯄꯤꯕ ꯀꯧꯍꯧꯔꯦ ꯑꯗꯨꯅ ꯊꯤꯟꯕ ꯂꯥꯛꯏꯕ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯁꯨ ꯁꯛꯈꯪꯅꯅꯕ ꯑꯗꯣ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯥꯅ ꯏꯜꯂꯤ ꯐꯤꯁꯦ ꯑꯩꯒꯤꯗꯨꯅꯦ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯃꯥꯅꯤꯅꯦ ꯍꯩꯃꯥ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯗꯤ ꯑꯩꯒꯤꯅꯤꯅꯦ ꯃꯁꯦ ꯍꯩꯃꯥ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯔꯤꯕ ꯈꯨꯖꯤꯁꯤꯗꯤ ꯑꯩꯒꯤꯗꯨꯅꯤꯅꯦ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯁꯦꯠꯆꯔꯤꯕ ꯐꯤꯁꯤꯡꯗꯣ ꯀꯥꯏꯗꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯪꯕꯅ ꯀꯥꯟꯅꯔꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤꯂꯥꯎ 매담 ꯑꯦ ꯅꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯃꯦꯗꯥꯝ ꯁꯤꯗ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯨ ꯁꯤꯗ ꯆꯠꯂꯣ 매담 마는 일리고 피지 ꯑꯩꯅ ꯄꯤꯕ 마기 ꯁꯅꯥꯁꯤꯁꯨ ꯑꯩꯅ ꯄꯤꯕ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯖꯤꯁꯤꯁꯨ ꯑꯩꯅ ꯄꯤꯕꯅꯦ ꯌꯨꯝꯗꯒꯤ ꯁꯦꯟ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯃꯦꯗꯥꯝ ꯃꯣꯏ ꯃꯔꯤꯁꯤꯅ ꯏꯕꯨꯡꯉꯣ ꯏꯀꯥꯏ ꯈꯪꯗꯕꯒꯤꯁꯨ ꯄꯪꯈꯩ ꯑꯃꯗꯤ ꯂꯩꯕꯅꯤ ꯅꯣꯏꯗꯤ ꯃꯗꯨꯗꯒꯤꯁꯨ ꯍꯦꯜꯂꯤꯅꯦ ꯑꯗꯨꯒ ꯑꯣꯏꯗꯕꯁꯨ ꯉꯥꯡꯉꯗꯅ ꯍꯦ ꯅꯨꯄꯤ ꯃꯈꯣꯏꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯝꯕꯤꯔꯦꯅꯦ ꯍꯩ 이비마 마bunga masangi marakta nana nungsinadana saunganaba khananaba selibase nangi kari tongjaba lai ha hai nangsu napun sido karisu nungaiba phangore nang o sana 이비마 nangi business to isa singista tambiranu atopada tambiruro madam panthabiranu huran basingse loina phadanu pubiko huran bada sawaliba nupise matik jana warakpiyo aduga aigi chanu pasu makhoi khodimak jail da loina namsingadabani 매당 마부 다독비라모 ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯩꯈꯣꯏ ꯍꯖꯅꯦ ꯃꯦꯗꯥꯝ 마디 말할래다 매담 ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯔꯤ ꯍꯥꯠꯇꯣꯛꯄꯤꯒꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯊꯥꯖꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯔꯣ 야래 뚜밀래요 너희 와암다 하이라카노 아이는 너원다 까이비요 하이키게 너원다 사나비요 하이키브로 피로지 비요 하이키브라 아이는 구지시 비요 하이키브라 아이는 릭세 비요 하이키브로 아이는 아빠 한 바퀴 짜나보기다 막 너희들 니키브라 나사기네 윰데기 봇 후란바 파우바 캠테 이카이바 캉다바 시군바 후란바기 쿠도세 삐라카도 보이샤로 이samsam노 와나 주라가 봇 아무땅 삐로 나트라가 초콜릿 아무땅 삐로 아두수 팜데 얌나 하라우나 타모이 쌩나 낭기나 뽕누미니 얌나 누가 야이파고 오유 아두 땅 하이라바수 아이나 하라우저가다바니 ngasi기 aigi ipok numisida iya mamangsida huranbagi potsai phiron setpase phi thongdana leibaga chap manare aina khutlona duna haisere noina huralaga pirakpa phiron sana singse
ꯁꯦꯠꯂꯒ ꯂꯩꯕꯁꯦ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯠꯇ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ ꯅꯣꯏ ꯑꯩꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕ